Hello ma'am, ngasidi Sunday oijarasu saugi chage. Eigi silo saugi ama howeba. Yam phajana phari. Saugi se yam hawa sidadi yam sari ma'am. Aduga swaidadi saugi se sumai maton yauna he. Si morok se akogi si morok haibra adu ki type tadi tawwa pikpaneba. Aduga ne usi morok tadi oidaba masing khaina maibado. Aduga sisina ne yam manam nungsiragane akogi saraga hawba. Kay maming kawgedi khangde si morok se. Aduga ne yam pikpani usi morok haibra adagi kanam haibado adudagi di sine kitang chawne. Masingkha morok to yam sabado yam pikpado adu su yole. Sisina kitang chawraga ne kitang su chawraga kitang su pikpa hai haitre. Manam nungsiraga sabane sise to. Ma'am aido ngari thadare pelau khara morok kangba morok tekpa saugi thongba se am hawe adagi ne ngaga awa phadigom kha thadare. Adi saugi su yam pame ma'am kangkhawamga tawradi. Ado angang singdi saugi chade thum khara hapchalle aduga saugi ngasai ne hekpada hapchallaga adum haiphet otlaga adum loisale. Madi thongadi ba magi nang lawba min lakpane aduna hawtabne. Aduga phadigom hapchalle loisale aduga si thamme aduga ne me khamena khabido adu kitang ngawre. Ai khamena khabiso am pame ina kangsoi thongbudo mayam ne yam yengbi. Adu chagem pomo de hai chagem poma kanana kasu yengbi de. Chana khara hapchalle mayam phuttabida phutlaga di yamna pop lauraga akhoi akhabiga chanadeba adagi marumrang happe aduga sise amada lupa 10 singba khamen akhabi Bhutan longdai lakpado siga ngoksale thum thae loisale phadigom thae ado angang sing saugi chadabnina mayam aina butter chicken thongbire to. Aduga chak thireng mairen ama ngale saugri ama aidi chicken chadeba me. Aduga saugri sina husband ibadi chana ma aduga hojiki khamera khabi adagi thoiding ama sure morok atekpa ama happe. Ngasigi eigi Sunday gi special lunch. Thank you ma'am.